ngasi phongkhiba tongan Manipuri siphongsingdagi maruebi ipausing myamna thamjagi ahanbada sanalaipa pauksi lokasaraga angang makokta Singjang thamduna Warakluba sinaba humpare sahi nauriba angang nupa masa magi makokta Singjang thamlaga waraknabu honaruba miyoi maduba video kapluba miyoi amasum social media da upload tawruba miyoi hum police na phagre haukiba numit khrani mamang na Facebook da upload tawrakiba post amada sahi nauriba nupa masa magi makokta Singjang thamlaga ki handuna wa hangbagi thawdo aduga mari lainana phagalaba miyoi singadudi sangayumpham Serapur Part 2 digi MD Akabar say kunamapan apok palikitrap MD Tahir Ali Masum MD Nazir say kunganito apok MD Rahimuddin Loinana Lelong Haurai Biturel Ahanbi Upak Thong Matakti MD Yasir Ahmad Apokpa Liakat Ali Kawi Hari Social media ki post aduda mari lainana cyber crime police station lokat case amada Thobal district police ki team amana makoi hum phagalaba matungda Impal police station na kusinar khibani haina police ki pauna hairi video du Yasir Ahmad Facebook da post tawrubadagi social media ra viral salakhibani loinana post adubu yengkhiba miyei sing angang singda tamthiba mongda Singjang makokta thamlaga kiana khanganbaga mari lainana satakhiba thawong aduda penadaba phundokhibani Hiramasiga mari lainana Social Welfare Department ki Director NG Utam hai asiguma thawong kanagumana phagi oina tawbu oiramadi yai adubu masina sahi nauriba nga adu ki wakhal da piramgadaba saithing adu khangbi basangi gari wakhal ondagi asiguma thawong adu sathabano haibadu sapsana khangdokpa loinana kairoi laikai adu ki miyam ki wakhal adu khangdoklaba matungda thawong adu satharibi singamasum anga adubu counseling pibi ki tangai phadaba leibana department gi maikedi gi makoi buning thina counseling pinaba thaurang tawre haiken su pausna makha tana phungdorakle makha sa tharak poina atopa pawmana kokila hulup singa lenga ka taunari bisu handonaba taksingkhre Manipur gi kokila hulup Zomi Revolutionary Organization ZRO Zomi Revolutionary Army amasung Koki National Organization KNO Koki National Army KNA ga Manipur lenga amasung India government ka punna suspension of operation taunariba asi khudakti gi handokpiu haina People's Alliance for Peace and Progress Manipur PAPPM na lengakta apul tokre PAPPM gi president M Bobby na khuyek pi iduna India ki Prime Minister Narendra Modi Home Minister Amit Shah amasung Manipur gi Chief Minister Nongthoma Berena thaba sirol amanai Koke National Army KNA ga Manipur government amasung India government ka haukiba kumza English ngani gi Nipan gi August kungani thoida suspension of operation khuyek pinaduna 6 pairs narakhi loinana say simaktadagi Zomi Revolutionary Organization Zomi Revolutionary Army gi suspension of operation satnaduna laklibani Suda lainari bulahulup singna sina kuanba mafam singda popi thabi gi sanghe ka hen wongkhalakpa thingnari Masih senatana Manipur mayai ka badrak lalon gi sangsu leptana hen galakli hari bulahulup singa sina Myanmar masa kayamur Manipur pusilaktuna khunda hanana bhona rakli masigi sumatakta singilam singda namduna paisa khaibi gi thabaksu sang wongkhalakli Sirol sina makhatana hai Koki National Army gi president amsum Supreme Commander oina thabak puriba P Soyang Hokip asi Myanmar gi Saigang Division gi manungsana leiba Molnoi village ta pokoni Masjid senatana KNO gi suspension oiriba Dr Silent Hokip asigi mama sisu Myanmar risinga yamna aset mari leinaba miyamani amaramda ZRA gi president Thangyan Pau sisu Myanmar gi Sin state manungsana leiba Pamwal village ta pokhiba miyamani Maki graduation sisu Mandalay University da kumza English singa masamapan mark fuga marida Bachelor of Science ki degree fangkibani loinana master degree sukumza English singa masamapan mark fuga nipanda Rangoon University digi phangkibani Mark Zomi National Congress ki General Secretary oina kumza English singa masamapan maudraga mathoi fawba thawprongki asiguma kaya sigi matakta hariba lup singa sina makoi gi maranai oiba interest thabak thorum kaya marum sathaduna lakli Maramasina Central Government amasung Manipur Government anina lup singa siga suspension of operation hauju pawu sathaduna laklibasi wahang oiningai oire lup singa sina haukiba sahi khara sida Myanmar gi miyoi kaya marum state asida pusinduna India gi logi wangmara khunda handuna thamli habisi khudam sangdam laikhrabani
Maram asina lupsing asiga makhatana aduma suspension of operation taunaba asina India gi apun bagi national security da kai bairakani maram asina Manipur khunda minariba phuruk panglup punamaki yenglaga People's Alliance for Peace and Progress Manipur na hairiba khongtang asi lakhalakpani mitop singna salaiba lup singa suspension of operation thamnariba si laibaki interest da yenglaga khudak handokpiu tungan belup singa lenga khulai thanabagi muhta tangdu laitana wari sanabagi thauksel asidi puning thokali aduba sigumba khongthang sina tungda hena pamda thaudok thulaknaba honaroi si hainsu serol sina makhatari atop pawmadana Myanmar military lengana college mahiroi teret hanabigi serak pikre UN United Nations gi matungina Myanmar sibigi serak ngaidun lairiba apun mamising samaga kuntraga mapan suwanduna military lenga aduna sayol asidu yamdrabada hanabigi serak teret pikre Khwaidigi kona hanabigi serak sung pikibadugi matangda tangdang bakhangnaba Myanmar gi mapanigi kaurakhibasingda military lenga ki wangang loina pakhom pikide United Nations na lenga adubu makhoi mayokta leibising namthana bukhulai ama oina capital punishment season hena su maral siki February English ngi kunga mathoida military khu amana Aung San Suu Kyi gi civilian government waiduna Khanongpok Asia lewaki atenma matamgi democracy du loisin hankiba matungdagi lewasi mapamarang khangdana sarangna leraki atopamada sanghandana military court amana yamdrabada university mairoi taretpu yumsagasa numita hanabigi serak pikhen statement amada UN High Commissioner for Human Rights Volker Takna haiki opposition bu marufona muthanaba sibigi serak singbu khulai ama oina sijinaduna military na thokliba human right ki wathok amadigi Myanmar bu singthoknaba political dialogue amagi pibam singadu semnaba amasum hingsa loisinanaba Asian amasum hena pakthok sapthoklabada international community na khona kiba singadudagi military na lapthokre haiba takle hainasu takarna haiki Yangon da laiba university mairoi singadu April phakibane masum bank ta numai kapa mada yawi hainasu maral siki hainasu maphamdugi media report sinaki sagol sunumita atopana ha activist mariamagasu hanabigi sairak pinaba raita khrepa pauk singadu United Nations su thijali Fazaba oil sa thanabigi basic principles sing thuwaiduna masung ningtamba masum misang mikhai naidabigi maruiba judicials guarantee singi ona tainabada Myanmar military na aron athupoiba court singna proceedings sing pangthokpa makhasa thari hainasu UN High Commissioner for Human Rights aduna saiki aikhoigi mairoi sing hatpa lepu haibagumna wahai singi makhada Myanmar gi social media user kamarumna shibigi sayrak singadugi mayokta yaningdaba phongdoknaba Facebook amasum Twitter sijinaki hanigi lawmakers phayo zia thau amasum zemi hairaga hena khangnaba democracy activist so many yauna bandi mari July da hatkiba dugi matung khwaidagi noba shibigi sayrak sing sipirakibani madu sei kuntrarung gi manungda Myanmar state shibigi sayrak sijinaba ahan bane amasu maduna malem pak sanbigi kandem tauna halakhian su pausna makhatana phongdorakli makasa tharak poina to papa mana Mumbai da nupia mana slow poisoning tawduna mapuroiba hatkre nupia mama suma ki aron ba nupa magana slow poisoning tawduna nupi dugi mapuroiba do hatkre masum madugi damak ani du fare haina police na ngarang phongdokre maki mapuroiba Kamal Kant Sabu hatpagidama Kabita Kopi Nupi du amasuma ki aron manupa Hites Zen Mumbai Crime Branch na fare Nupi du namagi mapuroibagi chinjakta arsenic amasum thallium hapsinki mapuroibadu slow poisoning gi maramdagi September 3 da hospitalized tokhe amasum kona numit taraga tareni gi matungda siki Mumbai Crime Branch na IPC gi section 302 328 amasum 120B gi makhada mi ani dugi matata case na lakhat amasum animak adu fakre police na miyoi sing adu bu court puthokre amasum court na makhoi bu December 9 phawba police custody tharakre September 3 English ngani kungani thoida Kamal Khan sa laying na bigidamak Bombay Hospital mingsan ke amasum aduda September 8 phawba mak sidriba phawba leki laying sa tharakpada sa manaba doctor singiti maduna Kamal Khan tagi igi heavy metals test sathki amasum test adugi report aduna doctor singi singnabatu amuke helanke Haksang adugi manungda pangliba arsenic amasum Italium gi sang adu miyoiba amagidama yawpham thokta pasangni Dr. Singaduna Azad Maidan Police Station na paukhan ke amasum Azad Maidan Police na case ma register tawki amasum makhatan investigation gidama case adu Santa Cruz Police Station gi mahuta Crime Branch Unit 9 da amuk kusanaki
crime branch aduna investigation du sathaba ke masum nupa adugi loina bi nupi edu yauna imungi miyoi singi zaman yauna medical report puna maglauki loina na Kamal Kant gi diet ka mari laina ba I pau khomjinki nupi edu gi aron ba nupa hites yen ga thorang tawdur magi mapuroi badu lokot laukthokina ba lauktura ba masataki Kamal Kant hairiba nupa adugi sana ba sinjang amasum thakna ba singda yamna singna masum matam sangna arsenic amasum Italium sejinaki hairiba metal singasi haksang adugi manungda ida hanana yaure adubu masi sumnagi yokpom thokpa sangdagi heli masina poison ama oina thabak tawi hainasu Kamal Kant na thokiba adu masini ma kitchinja amasum thakna badu yaukiba slow poison aduna maramoiduna magi haksangi phibam mathang suksilaki maku September 3 da Bombay Hospital pukatki September 18 phawba layengki edubu ma kanmangam kidi makata na investigation sathari soidi makasa tarak poina pongna pam pauksi dige topa maruiba pau khramu mayam thamjage Manipur gi lam kya Google Map Myanmar gi ni haina yawba thingnare Indo-Myanmar border pillar number 76 Howland 5 village tagi border pillar number 74 marak talaiba village kya gi lam Google Map Myanmar gi lam oina yawba thingnare hiramsigi matang da Howland 5 village ki chief Lal Khulun Hokip na permission hai boundary gi matang na sayena bigi thawdok kya marak thokpa yawdaba nate Indo-Myanmar border pillar number 76 tagi border pillar number 74 gi marak border paring da khundariba village sing Howland 5 Thangsam Hais Molnom Ngamun Hais Langsam village amasum atai village yona Manipur gi lam kya Myanmar gi lamni haiduna Google da lana yawri bisi sumtopiyu border gi sayena bisi say yengsin hauda batara badi soidana Myanmar na Manipur gi lam lakshin ki bayai hauju phawi goina Myanmar government na kariguma amata hairakpa dilaitri Manipur gi lam Myanmar gi haina Google Map ta yawri bisi gi matangda Manipur government na athubu matamna biyeng sanganingi masida natana Manipur da laminari ba tungan ba phurup kya gi CSO singna biyeng sangbiduna Manipur gi lam mangki gadana ba khona biyo matam lairingai da issue si kupna yengsalausi haina Howland 5 village ki chief Lal Khulun Hokipna sufungdo kiyadi makasa tarak poina to perform Impal gi Thangal road mot pa nong gi henjelakle Impal Smart City Limited na Khoirambal nupi kainthel ani gi marak ki lambi nauna Thangal road haina maming thondu na samgat pa loikhiba da ngai riba lambi ase haujiti mot pa nong gi henjelakle Khoirambal nupi kainthel karak pamusum atai lalun itik tawba lakpasingna ngak pothapam PB riba Thangal road ni Miyamna sinakhiba sai phadri meter sanimuk sangna paving thaduna nauna samgat khiba Thangal road ni hana Thangal Mall road haina maming thonana ba tharang toramani dubu nak yeta lairiba dukan singi phibam ga yengnabada Mall road haina maming thonma suna roidabagi mawng ubudagi Thangal road haina onkibani matam sangna su samgat gi thabak sadaki lambi mati gasi samgat sagatpagi thabak paikhatlingaida akoibada lairiba business sector singda awaboinaki Kaithel lakpa miyamna su kudong sadaba kya thonki haujukti Thangal road asigi masangna tapna gari park tokshin ma horakle gari park tokshin ma masing khara yamlaklagadi parking fee lawba mi tholakpa uraklagani lambi gi masin da gari sangba yadi hai gane duga gari di aduma thaujingani masin da duty tariba police na su thingbidabana Thangal road ta gari park tawbagi masing hengalakhibani gari park toramli bisingi nakanda amot akai hunjin pham oiragle amasum kwami amasum talap sabagi mai osinba oirakpadagi ka hen musinale Thangal road ki nageta street vendor sing phamjin hanbadagi amot akai na pumsai saide lambi gi nakal da phamliba dukan kharan amot akai dustbin da hapagi muita lambi da paisinu thamba yauri Thangal road ta thariba paving plate mathakta lanai mi gi yum sanbagi posai paisinu thambas yauri paving plate mathakta iosai sumthok sumsingi thabak torakpana akayatwai tholakloi hainingai leite haidi Thangal road matam sangna lunana lehenana ba mahutna athubada thorama lokot pi haudrabadi nongmo gi motpigi sang hengalakani hainasu Thangal road asigi nakana pathaduna lerama ahal kharanasu fongdorakhi makasa tarak poina hoyelan pawrige to pamaroibi I paw singmu meyamna thamjagi angangdi ningthara khangi baldip ningthaujamna mobile scanner call gi app puthokadori bijoy laisram piklingaidigi hauna ningkhiba wakhal sap yungna maning thungdriba phawba khonaba leptaba thawa yauna mai paktriba phawba khona ningbagi wakhal loina rakhibana angangdi ningthada khangi haibagumna singjang mai PS ki manungsanba kha naurem laikai digi ningthaujam kisanamadi ningthaujam ongbi Nevidita sahi taraga tur kakta ngai pa masanu pa baldip ningthaujamna mamangda
Koroboi game amasum receive app mai pauna puthokraba matungna mobile scanner call gi app su puthokadori ma hauji comet school da computer science na mapung oiba subject oiduna 11 class tamliba nupa masani magna puthokpa anauba app oigadoriba mobile phone gi scanner call gi app asigi matangna magna hai hauji masigi damak sem saba punamak loiri anauba app asi hauji mayamna sijinariba mobile da happa yaba app amasu oigani anauba app asigi matengna kariguma phone number ama CA da isil hauduna thamba oigera natragana mobile phone gi gallery da yawba oigera sijinanlekpa matamda number adu thawoina amu copy tawduna number gi muhitta direct oina hangdolaga photo kaplaba matungna tawbi pham thokpa process toraba matungna number adu ithok isin tawnadana app asina adumak paraga phone tawbi yauna number adu sijinaningba mongna sijinabi halagani hairi हाइरिब टेलीफोन नंबर दु सुमना खकी कॉल तोब कक्तना तना नंबर अदु द मेसेज थादोक थाजिन तौबदसु फोन बुक ता हाना संगलगा मखाताना सिजनबा यागनी एप असि मांगना पुथोक निंगलिबिगी मरमदि टेलीफोन हैंडसेट अमगी फोन कॉल लिस्ट याव नंबर सिंग अदु इथोक इसिन तौबदा मतम संगबा मसुम अथोकाय नंगनदबना फोन नंबर थीबिदा मतम संगी अदु एप असि सेमदना पुथोकलबा मतुंगददि हाइरिब खुदोंग सादबा सिंग असि वयुकनरारोय एप असि गिदमक मांग स्कूल फाव नुमित निनी रोम सतना कन होनरि हाइखि अदुगा मांगना पुथोकिबा कोरोबोय गेम असि ममांगी कुमजा इंग्लिश सिंगनि कुनगी ऑगस्ट थादनि एप असि मणिपुर गी मनुंग दलेबा मियोय सिंग खक्तना तना मपान गी मियोय क्यानसु सिजनरे हाइखि अदुगा ममांग थादा मांगना पुथोकिबा रिसीव एप असि सु दुकान फम मियोय सिना यामना पामना सिजनबा लोइना मखोगी सिनफम अदुगासु सुना हलेसु हाइदि मरम असना अहुम सुबो इन पुथोकदरिबा मोबाइल गी स्कैनर कॉल गी एप असि सु मियोय अयामना पक्तकना सिजनरकनि हाइबगी थाजब लैरि हाइरि कोरोबोय गेम दि हाउस मियोय लिसिंग कुनगी मथक सिजनरकले अदुब अहुम सुबो इन पुथोकदरिबा मोबाइल फोन गी स्कैनर कॉल गी एप असिना अमुकसु हेना मसिंग हेना सिजनरकनि हाइबगी थाजब लैहाइकि बालदीप के अपोपा निंथौजम किशन फोंदोरकपगी मतुंगिना हाउसकी मतमदा मियामना मोबाइल फोन सिजनबदा कानबा मयाम लैये दुबु मांगजगदबा मयाम अमसु याउदबा नते अदुमनम नहा ओइरिबा माइरोसिंगना अरेमबदा मतम मंगनदुना लैबिगी मुहत्ता मोबाइल फोन सिबु अफबा माइकैरोमदा सिजन हानिंगे मसानुप बालदीप पिकलिंगैदिगी हौना अनौनबा पोसै सिंग सेम सादुना पुथोकपा पामलखिबने मागना मियामगी कानगदबा थबक थोरमसिंग हेक तोरकपदा माग यावना इमुंगी माइकैदिगिसु मपुंग फाना सपोर्ट तौगने हेरखेनिसु पाउसना मखाताना फोंदोरकले मखासा तरकपोइना तो पावना पुलिस की MPS ग्रेड 2 द प्रमोशन पीबीगी पांगथोकिबा रिव्यू DPC सिंगनरखिबा पिटिशन सिंग हाई कोर्ट ना डिसमिस तौखरे मणिपुर पुलिस डिपार्टमेंट की पुलिस इंस्पेक्टर सुबेदार मेजर सिंह प्रमोशन मणिपुर पुलिस सर्विस ग्रेड 2 द अपॉइंटमेंट पीनबगीदमक ngasidagiनि sei taruk longi mamang August 18 English singani 13 pangthokiba review departmental promotion committee meeting ahum sub review DPC amasum review DPC ki matungina MPS grade 2 the promotion pi kiba order dubo police officer kharana singnarakuna high court of Manipur file torokiba civil writ petition anima court asina hokiba lepa ponomita pi kiba judgment amasum order da dismiss tokre Manipur Police Department की इंस्पेक्टर सुबेदार मेजर सिंह MPS ग्रेड 2 द प्रमोशन अपॉइंटमेंट पीनबगी पांगथोकिबा अहुम सुब रिव्यू मीटिंग अमसुम DPC दुगी मतुंगिना ग्रेड असिदा प्रमोशन पीखिबगी ऑर्डर दुबु सिंगनरकिबा पिटिशनर पुलिस ऑफिसर सिंह थांगजम बिजानंद सैयाके गुमदु अपोप लेखिद्रबा तेज चंद्रमणि खुराई नंदैबम लेकाय नौरेम दंगे मितै सैयाके गतरु अपोप लेखिद्रबा एन थंबालngau खुराई सोयबम लेकाय अमसुम सारुंगबम अशोक कुमार सैयाके गतरु अपोप लेखिद्रबा एस सिंगा मथक नमायरापम लेकायनि Petitioner oina file torokiba civil writ petition adugi number 726 of 2016 ni haibidi case asi English ngani ga taraga turukta file torokibani case asi gi official respondents na manipulenga ki mekedi chief secretary commissioner secretary home commissioner secretary DP DGP amasum MPS gi secretary ni aduga private respondents singdana tongan police officer nifuga mathuni Anisuba civil writ petition adugi number na 885 of 2016 ni petition asigi petitioner na Thingom Ram Gopal si yang khayamang apopati is yaima singa makha yang khom lekai ni maki petition asisu kumza English ngani ga tara ga turka file torokibani aduga official respondent sing ahan bigi case asiga sa manaraga private respondent sing dana police officer kuntra ga mapani petitioner sing na court wakalaglibana police inspector Sobedar Major Singbu promotion P to MPS grade 2 the
appointment pinabigi pangthokiba review DPC du satna hanbiganu aduga DPC du gi matungina thokiba order du satna handabaga loinana petitioner oiriba makoibu asuma mongda MPS grade 2 da promotion piduna appointment pibiu loinana high court na civil writ petition 265 of 2007 amasung 816 of 2013 gi March 12 English ngani ga tara amadi October 19 English ngani ga tara ga manga da pikiba judgment amasum order gi matungina MPS grade 2 da promotion pibiu habisni adomenama meter anima kona thengthang naina wayel sathaраglaba matungda haukiba laba punumita justice MB Muranjers na pikiba case anima ki apunba judgment amasum order case anima ki petitioner singna file torokliba petition singasi merit yaudi haibaga loina dismiss tawkibani kona meter asi khannarakpada respondent singi maikeda council A Mohendro S Bisorjit BR Sharma Sarto T.com I Denin A Balchut amasum Senior Council RS Raisangna lepkenisu pausna makatana phongdorakli makasa tarak poina to papawna drug lalon binupi ama phare ngasi nungtil pung marirom taba matamna Suchampur Police Station ki OC Inspector N Thangjamun amadi SI Zairen thang amasum nupi police yawbuti mamana Amsongel kulda thibuhuma sathabada nupi ama maki mayumdagi brown sugar gram samliga taraga turuka kona na phare hari Paraba nupi dugi mamingna Mary say kuntraga mga mapurebe L Thangmilan khongsai kawi mak DC Bank M Songgen kulda leibin hari yamna bedrak singa du mak yungi toilet mayada amuba khawa mada haplaga thamamane hairiba drug singa du masak khangda miyamana Suchampur gi tuidam kulda Senkhogins misyo koba mada pina na bhona man hari brown sugar du tungan sapon cap kuntraga homdoi da haplaga thamamane mangonda ahanbo oina wong pong sathabada brown sugar du soap case amada memarum dagi lupali sing tare ta semkhogins mi saw ko bomana lairega purakpan hari aduga makhoigi letrin mayada lolamani hari police na makhatana thibuhum sathabada semkhogins mi saw su phare hari loidana ma ki mathakta Suchampur police na MDN PS eki makhada case amal khotuna makhatana thijin humjin bagi thabak aukre so hari Panwa yabadi Suchampur amadi Myanmar ga lona ba lambi asisu drug lalon basingi lambi am oirakpadigi police na su akan masishin tharang lokat pa haure so haidi makasa tharak poina masum loisilak poina to pa pawkrana Congress ki Bharat Joro Yatra khongsata saru yakhiba oza suspend tokre Congress ki hanagi president Rahul Gandhi na lusingdur saliba Bharat Joro Yatra ki khongsata saru yarba Madhya Pradesh Government School gi oza mathabakti suspend tokre hana official oribe report amana haidi Madhya Pradesh ki Barwani district Pauduna Saliba Rahul Gandhi ki Bharat Joro Yatra khongsata saru yaruba gi damak thabakti suspend tokroba ozadu gi mami Rajesh Kanoji kawi ma State Tribals Affairs Department gi makhada leiba primary school amada oza oina leibani oza si mamang thagi kun gi manga da suspend tokibani mak suspend tokibigi wafam social media da viral oirakraba matung hangnaruba khongsata saru yaruba gi damak oiramkhibani hari Tribal Affairs Department gi Assistant Commissioner NS Raghuban Sina Phungdokibaki Matungina Service Conduct Rule Thukaibaki Dam Amadi Political Rally Reser Yarabaki Dam Wapu Suspend Okibani Oza Sina Mak Masagiweba Aruba Tabakra Lay Hydron Department Gi Suti Loki Aduba Haidiba Suti Manungi Matamashid Oza Sina Politicals Ebenam Oiriba Bharat Joro Yatra Gi Khosata Ser Yarabaki photos social media Thagatpa Thing Nabadigi Maku Suspend Okibani Mamang thagi kun gi mari de thokiba maki suspension order duda Rajesh Kanoji na service conduct rule violate tawduna political party amana sinduna saliba Bharat Joro Yatra gi khongsata saru yabagi dama rule gi matung na suspend tawkiban hari amaramda Congress media department gi chairperson KK Mishra na phungdokibada Rashtriya Sham Sebak Sanghan sinduna pangtokiba rally dadi Shibra Singa Sahongi government na makoigi employees sing sarugya bat ayaba piraga Bharat Joro Yatra gi khongsata sarugya ki ozama suspend to ki baibisi maram sadi hainisu paus na phungdorkibani adu hausigo nadi myam paus su matang se lusinjar gi amasu myam pun anoba update ngamini se nisu channel su gi mekedi gi myang phone thamjari